Numit kyani chupna miyam na ngaindarakliba handak chahigi oina Femina Miss India kanana taragani haibagi pungpham ngarang numidang Khumalampang Indoor Stadium da yamlo miyam loinana miyam go loisankhre India gi state contra dagi lakhiba state ki Miss India gi mehut chilibi sakhenbi singi manungda Rajasthan gi Nandini Gupta bu chahi asigi Miss Femina India takhibaga loinana makpu Femina Miss India World 2023 gi lob upike magna Miss World competition da India gi mahut chilaragani Delhi की सूर्या पोंजाना मिस फेमिना इंडिया 2023 के अहानब रनर्स अप ताखी अमदी मणिपुर की थाउनाजुम स्ट्रेला लुवांगना फेमिना मिस इंडिया असिगे अनिसुब रनर्स अप ताखी ngana pangthokiba grand finale atuda fashion designer Narmata Josipura Rocky Star amadi Robert Narimgi stunning amadi traditional costume sing yengba lakhiba miyamna pukning sumakki ngarangi grand finale atuda judge oina Femina Miss India 2022 amadi mentor Neha Dupia Maming Leraba boxers, Laisam Sarita Devi, choreographer, Terence Lewis, film director Amadi, writer Harsh Davardhan Kulkarani, design Rocky Star Amadi, Narmata Josipurana, Chingbana jury members sing, Oiduna Saruyaki.